Nahani makeupꯇꯨꯅ ꯌꯥꯝ ꯆꯝꯅ ꯐꯖꯗ꯭ꯔꯣ ꯏꯃꯥ? ꯉꯁꯤꯁꯦ ꯈꯔ ꯂꯥꯏꯠ ꯑꯣꯏ. ꯉꯧꯋꯦꯕ ꯉꯁꯤꯅ ꯌꯥꯝ ꯉꯧꯈꯠꯄꯤꯗꯣ ꯇꯧꯋꯦꯕ ꯉꯁꯤꯅ. ꯁ꯭ꯀꯤꯟ ꯅꯣꯡꯃ ꯑꯃ ꯌꯥꯝ ꯉꯧꯅ ꯇꯩꯕ ꯌꯥꯎꯏ ꯀꯥꯏꯕꯗꯨꯗꯤ ꯑꯩꯅ ꯃꯥꯅꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯀꯩꯅꯣꯁꯦ ꯃꯥꯅ ꯊꯥꯔꯤꯕ ꯐꯥꯎꯟꯗꯦꯁꯟꯁꯦ ꯁꯤꯁꯤꯅꯅꯦ ꯀꯥꯏ ꯖꯒꯥꯗꯅꯣ ꯍꯥꯏ ꯀꯩꯅꯣꯗ ꯃꯣꯏꯔꯥꯡꯗ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯀꯅꯥ ꯀꯅꯥꯅꯣ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯃꯣꯏꯔꯥꯡ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯉꯦ ꯀꯩꯅꯣ ꯈꯨꯅꯧꯗ ꯇꯧꯔꯤꯅꯦ ꯍꯥꯏꯕꯁꯦ ꯅꯍꯥꯟꯁꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯗꯦ 27ꯗ ꯌꯦꯡꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯥꯏ ꯀꯩꯅꯣ ꯌꯦꯡꯕ ꯐꯪꯗꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯂꯝꯕꯤꯗꯣ ꯒꯥꯔꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯃꯟꯗꯅ ꯉꯁꯤꯗꯤ ꯌꯦꯡꯉꯨꯔꯒꯦꯅ ꯇꯧꯔꯒ ꯑꯁꯥꯝꯗ ꯆꯠꯆꯔꯤꯕꯅꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯔꯣ ꯁꯨꯒꯨꯅꯨꯗꯒꯤ ꯎꯠꯂꯛꯀꯦ ꯇꯧꯕꯅꯤ ꯃꯃꯟꯒꯔꯦ ꯐꯖꯩꯅꯤꯒꯁꯨ ꯍꯥꯏꯍꯧꯔꯤꯅꯦ ꯏꯆꯥꯁꯦ ꯀꯅꯥꯅ ꯁꯤꯗ ꯅꯨꯄꯥ ꯑꯃꯅꯤꯅ ꯇꯥꯕ꯭ꯔꯣ ꯁꯕꯥꯁ ꯅꯣꯏ ꯍꯦꯔꯣꯗꯤ ꯑꯩꯈꯣꯏ ꯍꯦꯔꯣ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯦ ꯗ꯭ꯔꯥꯏꯚꯔꯒꯤ ꯀꯩꯅꯣ ꯄꯣꯁ ꯀꯥꯈ꯭ꯔꯦ ꯃꯥ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨ ꯊꯦꯡꯅꯁꯤ ꯍꯣꯏ ꯊꯦꯡꯅꯁꯦ ꯈꯪꯗꯦꯀꯣ ꯃꯩꯁꯤꯅ ꯑꯃ ꯎꯗ꯭ꯔꯦꯕ ꯑꯩꯁꯦ ꯃꯩꯅꯥ ꯆꯠꯂꯣ ꯀꯩꯅꯣ ꯑꯗꯨꯗꯤ ꯁꯣꯝꯗꯔꯣ ꯁꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ ꯁꯤ ꯑꯣꯏꯔꯝꯃꯣꯏ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨ ꯊꯦꯡꯅꯁꯤ ꯍꯥꯏ ꯑꯣꯟꯁꯤꯟ ꯁꯤꯅ ꯀꯩ ꯂꯝꯕꯤꯅꯣꯕ ꯋꯥꯡꯉꯨ ꯕꯖꯥꯔ ꯍꯥꯏꯕꯗꯨꯗꯤ ꯌꯧꯗ꯭ꯔꯤ ꯀꯩꯅꯣ ꯋꯥꯡꯉꯨꯁꯤꯁꯨ ꯌꯥꯝ ꯆꯥꯎꯖꯥꯠꯅꯤꯀꯣ ꯆꯥꯎꯕꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯐꯝꯗ ꯊꯦꯡꯅꯔꯁꯦ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯜꯂꯒꯦ ꯂꯝꯕꯤꯅꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯆꯣꯡꯕꯗꯣ ꯌꯥꯝ ꯆꯣꯡꯉꯦꯕ ꯑꯗꯨꯅ ꯂꯥꯏꯚ ꯂꯣꯏꯁꯜꯂꯒꯦ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ ꯃꯨꯊꯠꯂꯣ